ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯔ ꯆꯥꯖꯔꯛꯀꯦ ꯉꯁꯤꯗꯤ ꯌꯦꯟ ꯊꯣꯡꯕ ꯂꯩꯔꯦ, ꯌꯦꯟ ꯃꯦꯠꯄ ꯂꯩꯔꯦ, ꯑꯗꯒꯤ ꯀꯣꯠꯅꯕ ꯁꯤꯗ ꯂꯩꯔꯦ. ꯁꯤ ꯑꯩꯈꯣꯏ ꯆꯥꯖꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯈꯔ ꯈꯔ. ꯈꯩꯁꯦꯅꯤꯁꯦ. ꯍꯥꯎꯋꯦ. ꯁꯤ ꯌꯦꯟ ꯑꯌꯥꯏꯕꯅꯦ. ꯃꯀꯟ ꯃꯦꯠꯄꯗꯤꯌꯣ. ꯇꯤꯜꯍꯧ ꯃꯅꯥꯗꯤ ꯑꯩꯅ ꯑꯃ ꯆꯥꯔꯦ. ꯍꯥꯎꯋꯦ ꯌꯥꯝꯅ. ꯌꯦꯟ ꯃꯀꯨ ꯌꯥꯎꯕ ꯆꯥꯗꯕ ꯀꯨꯏꯔꯦ. ꯁꯤ ꯇꯤꯜꯍꯧ. ꯃꯁꯤꯗꯤ ꯍꯥꯎꯕꯅꯦ ꯀꯣꯠꯂ ꯌꯦꯡꯉꯣ. ꯌꯦꯟꯗꯨ ꯃꯔꯤ ꯁꯣꯟꯕ ꯌꯥꯎꯈ꯭ꯔꯦ. ꯃꯄꯨꯡ ꯍꯥꯞꯄꯣ. ꯍꯩꯔꯨꯕꯣꯞꯅꯦ, ꯍꯩꯔꯨꯕꯣꯞ ꯃꯌꯥꯝ ꯍꯩꯔꯨꯕꯣꯞ. ꯁꯤ ꯂꯩꯌꯦ. ꯃꯀꯨꯝꯗꯤ ꯁꯤ ꯂꯩꯔꯦ. ꯁꯤꯗꯩ ꯂꯧꯔꯣ. ꯏꯟꯖꯥꯡꯗꯤ ꯌꯥꯎꯗꯦ. ꯀꯪꯅ ꯉꯧꯔꯨꯕ ꯑꯩꯅ. ꯑꯗꯨꯝ ꯊꯝꯃꯁꯤ. ꯑꯩꯈꯣꯏꯒꯤ ꯀꯥꯔꯟ ꯇꯧꯔꯦ ꯐꯃꯨꯡ. ꯑꯩꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯊꯝꯃꯕꯅꯦ. ꯍꯪꯒꯥꯝꯒ ꯆꯞ ꯃꯥꯟꯅꯩ ꯁꯤꯁꯨ. ꯇꯤꯜꯍꯧ ꯃꯅꯥꯗꯣ ꯌꯥꯝ ꯆꯥꯊꯣꯛꯑꯦ. ꯆꯥꯎ. ꯁꯥꯡꯉꯦ. ꯁꯤ ꯑꯃ ꯄꯥꯏꯌꯣ. ꯃꯣꯏꯒꯤ ꯍꯋꯥꯏ ꯇꯣꯟꯅꯦ ꯆꯥꯎ ꯆꯥꯎꯅ ꯌꯣꯜꯂꯦꯕ. ꯃꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏ ꯊꯔꯥꯛ ꯄꯥꯟꯅꯕꯗꯣ ꯑꯗꯨꯗꯩ ꯊꯥꯗꯠꯂ ꯌꯣꯜꯂꯛꯏꯅꯦ ꯃꯣꯏꯁꯦ. ꯑꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯄꯥꯛꯑꯦ ꯈꯜꯂꯦꯕ. 이제 난 잠깐 정도라. ꯃꯌꯥꯝ ꯀꯩꯀꯩ ꯆꯥꯅꯤꯡꯕ ꯈꯔ ꯌꯦꯡꯕꯤꯔꯒ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ. 우리는 뭐 그래 딱 불러야 돼. 맞아.
진짜. Makan ni pun hawai ba. 좋아요. Umur mana nama di pada una umur apa ni. 이제 자사리. 이제 자사리. Ayah dia cik mana ni. Sedang ada. Mana ada kat sedang ada usah. Aku juga bukan jahat betul betul kerja hari jadi sem tahu kan saya tu ni tu nak yang kopi berat. Kawan tu pula. Sắp đã tiêu. Sạc chị. Dùng dầu cỏ. Tay sạc mà cái gì? Mì một bán ra lên đây, đi một bán ra hỏng này tôi đã được. Này cái nào đấy? Cái gì mà tôi phải ra chết luôn. Tôi rồi sạc cái tôi rồi. Ăn sao? Mà cũng ta đi ra sao? Makan dulu ni kami. Sai. Bukan nak perlu masak mana ya. Kau tu ni macam. Chảo là ngọt lắm. Mua đi sao được không? Làm sao đi. Mà cũng mua cái lá gì heo này vậy. Lá đi, ở đó lâu rồi mà lá đi. Rồi đi. Nông là không phải mình này, cô sẽ. Ta gọi là sẽ đều ạ. Họ tạm ra mấy, không mấy thao được được, nằm ra được một. Hả? Đi ra chưa được? Cái khi ta đến rồi. Phải. Mua đi xa được không?
ꯌꯥꯝ ꯁꯥꯕꯗꯤ ꯅꯠꯇꯦ ꯅꯍꯥꯟꯃꯨꯛ ꯎꯃꯣꯔꯣꯛꯇꯣ ꯂꯥꯛꯇꯦ ꯍꯥꯏꯍꯧꯕꯅꯦꯕ ꯂꯥꯛꯑꯗꯤ ꯑꯗꯨꯝ ꯂꯧꯔꯛꯀꯗꯕꯗꯣ ꯃꯥ ꯂꯥꯛꯇꯦ ꯂꯣꯏꯈꯔꯦ ꯅꯧꯅ ꯈꯪꯉꯛꯄꯩ ꯃꯣꯏꯗꯤꯅꯦ ꯄꯣꯠꯁꯦ ꯈꯔ ꯁꯤꯠꯂꯦꯕ ꯍꯞꯇꯥ ꯑꯃꯗ ꯃꯣꯏ 3-4ꯔꯛ ꯊꯥꯔꯛꯄꯗꯨꯐꯥꯎꯗ ꯅꯪꯅꯗ꯭ꯔꯕꯅꯤ ꯄꯣꯠ 사실로 식사는 식으로. 하오래 ꯑꯩ ꯃꯍꯤ ꯌꯥꯎꯕ ꯄꯥꯝꯗꯦꯕ ꯁꯨꯃꯥꯏꯅ ꯀꯪꯅ ꯅꯞ ꯅꯞ ꯂꯥꯎꯅ ꯉꯧꯕꯤꯅ ꯐꯩꯕ 하오자고 해도 또 나만 많이 ꯀꯩꯁꯨ ꯇꯣꯠꯁꯜꯂꯣ 이제 잘해요 ꯑꯩꯗꯤ ꯈꯣꯠꯄꯨ ꯈꯣꯠꯂꯤ ꯃꯍꯤ ꯅꯪ ꯇꯧꯕ ꯌꯥꯎꯗ꯭ꯔꯦ ꯑꯩ ꯁꯥꯒꯤ ꯁꯨꯝ ꯆꯥꯒꯦ ꯆꯥꯛ ꯆꯥꯕ ꯍꯥꯏꯔ ꯎꯆꯦꯛ ꯃꯅꯝ ꯅꯝꯃꯛꯄꯅꯦ ꯁꯥꯏ ꯑꯔꯣꯏꯕꯗ ꯑꯔꯧꯕꯁꯤꯅ ꯑꯌꯥꯏꯕꯁꯤ나 ꯁꯥꯏ ꯍꯥꯏꯔꯒ ꯁꯨꯝ ꯑꯣꯏꯅꯝꯕ ꯑꯃ ꯌꯥꯎꯋꯦ ꯃꯩꯇꯥꯟꯗ ꯌꯥꯏꯕꯅꯤꯅꯅꯦ ꯌꯥꯝꯕꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯅꯩꯁꯟꯈ꯭ꯔꯦ ꯆꯥꯛꯁꯦ ꯌꯥꯝ ꯂꯥꯝꯃꯨꯔꯦ ꯅꯪ ꯑꯃꯨꯛ ꯄꯣꯠꯇꯕ꯭ꯔꯥ ꯑꯩ ꯍꯋꯥꯏ ꯃꯇꯣꯟꯁꯦ ꯌꯥꯝ ꯆꯥꯎꯃꯟꯕꯗꯨꯗ ꯇꯟꯕꯩ ꯑꯍꯥꯎ ꯏꯁꯥ ꯏꯐꯥ ꯐꯥꯔꯒ ꯃꯇꯥꯏꯗ ꯂꯩꯕꯗꯣ ꯂꯨꯄꯥ ꯇꯉꯥꯎ ꯂꯧꯗꯅ ꯇꯨꯃꯤꯟ ꯆꯥꯏ ꯆꯥꯕ ꯇꯜꯂꯦ ꯆꯥꯁꯟ ꯂꯣꯏꯁꯤꯜꯂꯛꯄꯩ ꯃꯇꯥꯡ ꯌꯧꯔꯦ ꯁꯤꯗꯤ ꯂꯪ ꯑꯗꯨ ꯌꯥꯝ ꯂꯣꯏ ꯂꯣꯏꯁꯤꯟꯅꯔꯦ ꯂꯥꯁꯅꯦ ꯁꯤꯅ ꯍꯥꯏꯒꯦ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯂꯥꯏꯛ ꯑꯃꯃꯝꯇ ꯅꯝꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯕꯥꯏ ꯕꯥꯏ